MS Purnima Enterprises present Second International Manipuri Short Fiction Film Festival 2022 organized by IPAK Film Production Manipur, Film Forum Manipur gi meeting makhada Department of Social Welfare, Government of Manipur na sponsor tobiduna Let's Make Manipur Drug Free haiba theme asida Festival asi pangthokpada miyam punamakta chauba message ama piba fajaba film semaga thajinbiduna Film Festival asibu mapung phahanbiu amadi saru yabiu soidana pung pagatpiu IPAK Film Production Manipur na Film Forum Manipur ki miyeng makhada Department of Social Welfare, Government of Manipur ki sponsor makhada sinjariba Second International Manipuri Short Fiction Film Festival 2022 da Base Cinematography ki award sigi donor oibiriba thoidong nei khuni gai khumna jariba oja Waikhom Bihari bu unajabagi tanja laujake oja bu taram nokseri gai khumna buchari ensu kai khumna buchari thagat chari handaki film festival asida ojana sigi festival sigi yamna soba thodang ama lobi baga loina base cinematography gi achouba donor ama ojagi mai kai dagi lobi base ojana kari karamba wakhalon dagi lobi ragli bano donor oibiri bano haibadu miyam ta samnam nam ta tambi oja thani ai thamjage ai khoi ge manipuri khunai da hojik aduki matik khoi sokthare ai khoi ge maruina inkhalak liba ai innocent ai people khaktana tana ai khoi ge karisu khangjadriba khunai sreida hojik haurak liba inkhalak liba naharon sing asuki matik ai khoi sokchille masi maruina ai khoi ge drug sina ai khoi da aduki matik sokthaba khunai ama ohelak libasi masigi wakhalon sing asidaida thambiraga IPAK film production na hojik changchal aiba asigumlaba drug fi ohenba yade haibigi wakhalon amatang ai thamjana bagi tanja aduda IPAK film na lawriba thodang asi achouba thodang amani haibigi wakhalon da aigi thamoida hainangai latena asuki matik nungai jabaga loinana aigi su aigi chaitagi angamba khitang da oirasu mateng pangjaba mathau taina khanjabadegi hairiba lairiba akoi artist sing maroina drug ki lamda sangsin biriba saru ya biriba artist sing writer sing aduga akoi gi khuding mak mari leinaba khuding mak sida akoi gi aigi su angamba site tagi khajiktam mateng oiner gilongta award asi best cinematography gi award asida aisu angamba mateng kitang tawjage khanjabadegi hairiba thaba asida aisu tasengna saru ya jaboina sangsin jarakone thagachari yam nungai jare oja ojagi wakhalon su yam phajana phongdok pire adu oja festival sigi mangoina na haibetare ojagi wakhalon dagi manipur amadi manipur gi mapal da khunda piriba maitei sing manipuri singi miyam sida drugs free ohin si haiba handaki themus da pangtoliba festival siga mari lena na kari karambu wakhalon bibininge haibatu amukta ka thambi oja phani ai thamjage maroina ai khoige society haijabatare ai khoige manipur khunai khaktana tana ai khoige manipur gi wang mada lairiba khunda minariba maitai sing aduga ai khoige manipur india gi wang mada tabiriba khoige bangladesh tagi myanmar dagi ai khoige laibiriba isilinau sing nasu ai khoige hairiba film festival asleida saru yabiduna ngasi ai khoige lamdam sreida akanba safu amaga loinana changchalakliba drug ki ho asreida ai khoi khudingmak tangai phadana hairiba thabak asida ai khoi thodang yafam thoi habegi wakhalol adu ai khoi khudingmana lominaraga hojik sinjariba international short film festival asreida tangai phadana ai khoi su saru yage haibegi wakhalol adu thambiba loinana khudingmakna atenba short film oibanina mepung khudingmak saru yabagi ngambagi tanja adu lominasi hairiba film festival asi khaktana tana ai competition gi wakhalon adudi thambu thamkhraga su ai tangai phadan manipur khunai sreida ai maitai khunai da aduga ai gi india gi mafam khudingmakta adugi prithvi gi mafam khudingmakta drug na sohalaliba asidagi ai kharadang oirabasu ai lantheng asida saru yaminnabaga loinana hairiba film festival short film festival asida atenba oibanina mepung khudingmak saru yabiu film isagi aiba script
aduga isagi namthoklaba film sing adu matam chana thajan biduna ipak film production na sinjari ba thabuk thorum sing asirei da mapung phana sogot pi haiduna aigi maikai de sunoduk na ningsingjari pumnam pu thagatchari थागतसरी ओजा मणिपुर की खुनाई से ड्रग्स तक लाफुकना होनबदा अदोम अदोमसु सोइदनमकी थौदांग याबिउ हाइना फेस्टिवल असि माइकैदगी नलुकना पाउजेल असि पिजरी